Manipurdasu Electoral Rolldagi Special Intensive Revision April Dagi Horgani SIR gi Thbak Hounaba Election Commission na State ki Chief Electoral Officer da Khanghallakle Manipur da Electoral Rolldagi Special Intensive Revision SIR Pangthoknaba Mathautaba Thbak Thoromsing Paikhatnaba Election Commission of India na State asigi Chief Electoral Officer da Khanghallakle Ani suba tangka ki oina chahi asigi April da pangthokadoriba SIR da atoppa state amadi union territory punna kungani thoida mathautaba Thbak Thoromsing Paikhatnaba mari lainaba Chief Electoral Officer sing da Khanghallakibani Haujik union territory amadi state taragani thoida SIR pangthokli tasengba voter masak khangdoknabagi pandamda SIR pangthokliba state amasung union territory sing adudi Andaman and Nicobar Island Chhattisgarh Goa Gujarat Kerala, Lakshadweep, Madhya Pradesh, Puducherry, Rajasthan, Tamil Nadu, Uttar Pradesh, amadi West Bengal ni ani subatang kakta SIR pangthokadoriba state amadi union territory sing adudi Manipur, Andhra Pradesh, Arunachal Pradesh, Chandigarh, Dadra and Nagar Haveli and Daman and Diu, Haryana, Himachal Pradesh, Jammu and Kashmir, Jharkhand, Karnataka, Ladakh, Maharashtra, Meghalaya, Mizoram, Nagaland, Delhi, Odisha, Punjab, Sikkim, Tripura, Telangana, amasung Uttarakhand ni Election Commission ki Secretary Pawan Diwana SIR pangthokpada khudong chanaba mathautaba Thbak Thoromsing mangjongna loisinanaba mari lainaba Chief Electoral Officer sing da Khanghallakibani Electoral Roll update tawduna aranba amadi asoiba punmak chumthokpaga loinana eligible oirba anogba voter sing list yahonnabagi pandamda lebak asigi mafam sin batungna SIR pangthorakpani tungda pangthokkadarba mikal singda tasengba voter sing khaktamak vote thadaba phangannabagi pandamda Election Commission na Electoral Ronda yawba asoiba sing chumthoknabagi thorang asi lawkhalakpani karigumba Electoral Ronda mapal leibaktagi ayaba yawduna changlakiba Mitopsing ming yawramlabadi achum aran munna thigalaga listagi lawthokani Bangladesh amasung Myanmar dagi ayaba yawduna mitopkya changsilakpagi wathok leiriba maramna Election Commission gi thorang asi yamna maru oina lawnari ani suba tangkaki oina SIR pangthokkadarba state amadi union territory singi manungda Bangladesh amasung Myanmar ga tainaba mafam kaya yawba maramna ayaba yawduna changlakpa mitopkya gi ming electoral list yawramba yai haina thajanari Lai HARAOBADA AKHANNABA MIYENG CHANLAGANI Malem Taibang Panba asida leiriba Thawai Panba achatchatta punamaki yaifanabagidamagta pangthokliba Lai HARAOBAGI thoromsing asi liklam kaidana chatharibara chathadabra AKHANNABA MIYENG CHANLAGANI haina umanglai kanbalub ukalgi publicity secretary TS Ratan Kumar na thadorpa serol amana HAIRI Serol asina makhatana hairibana maitaygi nat chanabi lining laison amadi harau kumaigi matung ina pangthoklagasu pangthokliba thoram asidi taibangpal asi yaifanabagidamagta aikoina pangthokpa thoramni thoram asida tawgadaba tawroidaba yaba yadaba kaya ngaknak pangthoklibani Papigi Kanglon Kunaigi machat kayana aikoigi tunglam chat kayabu asigi mirolda takpi tambiriba thoramni Masagi oiba Kanglon liklam sagon nariba thoram asibo aikoi punamakna kaihandana lai haraubi hairi lai haraubagi laibungi akoibada mayai kaba chinjak yonsen bigano mayai kaba chinjak chasin takchalaga laibungda changchen dona ngausin phaijanaba sel thaba amadi akaiba piba tawbigano lai haraupam adu ka hena sel changhandana ba mongda sem sabiu yariba makai ahoba mic horul sinabigano natki oiba jagoi seising tamak pangthok piu Lai harauriba laibungda thabal chungsinba maibi saduna maibi jagoi utpigano kanagumbina chingmi gi jagoi utpiningba lairabadi jagoi aduda sinagadoriba phijat lighting sing adu mamuttana khanglaba matungda sinabiyo jagoi katpiba lila sanabiba isai nongmai gi thoramna chingba punamak nongmagi lai gi thoram loiraba matung khakta da tobinaba ukalna mari leinaba punamakta apel torgle MSF ki mihut kangbu amaga Chief Minister Yomnam Khamchan ga unakre Lamdam asigi mahiro singda tamnariba textbook pumnamak official oirba Manipuri londa phangannaba Manipuri Students Federation MSF ki mihut kangbu amana Chief Minister Yomnam Khamchan da memorandum amangasi pisankre Lup asigi President amasung General Secretary na khuyak piraga Chief Minister da pisankiba point mangagi memorandum aduda yawba maru aiba wafam singdi NEP lising ani kungi matung inasu mahimasing tambada lamdam natraga mafam adugi oiba londa takpi tambina ba yawri maram aduna Indian Constitution gi nipan suba schedule chalaba Manipuri londa textbook sing pak sana phangannaba khongthang lokhatpa Manipuri londa textbook sing pak sana phangannaba Manipuri lon gi vocabulary asi hena chawkhatnaba gi thabak asi DLPI amadi Manipur laingakna
dictionary encyclopedia amadi subject ki oina standard glossary sing thamnaba NEP 2020 na thamli pandam ngi matung ina Manipuri lon da mahi tamnaba gi thorang lokhat pinaba palli paumi da khut tharambagi matangda amju amasung EGM nawakat mifam phamduna CM da memorandum pisin kre tha asigi taragani panda naharon gi thaudang pauche gi editor khoirom loya lakpagi garida nongmei caption dana phurambagi thodok puyaning da ba phongdoktuna All Manipur Working Journalists Union amju amasung Editors Guild Manipur EGM na sinduna ngasi kai sampat lai majam lekai gi community hall da wakat mifam ama pham kre paumi singna saruk yaduna wakat mifam adu chathaki wakat mifam adu loiraba matung amju amasung EGM gi mihut singna Manipur gi Chief Minister Yomnam Khamchanda memorandum amasu pisan ki memorandum adu da pallibu wafam singdi thodok adu da chenari bamiyai sing athuba da phagatuna akaknaba matam gi manung da tigat pina ba haijaki masida sunnatna journalist sing gi oiba mapung phana ngakpi senbibagi thorang amasu lokhat pina bu wafam yauri loinana paumi singna thengnari ba khudong cha da ba kaya asi matam gi oina punna tathok tasin tongna ba gidamak Lengak ki maiki dagi sang nai paumi singgidamak ta leiriba association sing haibadi amju amasung EGM ga pau phauna na ba hotna haning basu memorandum aduda palli wakat mifam adugi matangda amju gi vice president Soren Sangbam Sonia na hai paumi singna ningtam na mathau tawhanbiu andake attack asan ahan banate paumi kya awaba thengna dun lakle hairi Juko Valley da chakpa mai mapung phana muthatpa ngamle lamkoiba lakpa hongnare hairi Nimit kunga manga ni rom Juko Valley da lanmai chaklam badu mapung phana muthatpa ngambaga loinona lamkoiba mi lakpa hongnare haina Southern Angami Youth Organization sayona phongdokre sayogi volunteer singna mari leinabo authority singa khusam naduna Juko tampak ki tongan ba mafam singda helicopter da tongduna yengsenbada mapung phana mai muthatpa ngamle haiba chapchana khangba ngamkhibani Haujikti Juko tampakta lamkoiba lakpa sing khudong thingai oidre Miyamna lakpada asoi angam thoktanaba mathau taba section thorang ching lokatle hairi ikhang khangaudana chakhalakpa lamaina Juko tampaki mafam kaya da hoba atangba makhal gi lei amasung atai pambi kaya marum amang atta thokhibagi matangda nuaitaba phongdokladuna sayona hai mang takraba mafam da nongna amuk makhal kaya gi lei amasung pambi kaya thaduna mahausa gi phibam da hanjilhanna ba thorang lokatlagani Haukiba October amada sayona lauthokhiba afum ngakna chatpi baga loinana Juko tampakta lamkoiba lakpada local tourist guide ama suksoi soidana loina bigadamani kanagumbana kanglon asingaktrabadi Juko tampakta changnabagi khudongchaba piroi hainasu Southern Angami Youth Organization na hairi Iran amadi Russia na Joint Naval Gulf of Oman da drin pangthokre Gulf of Oman amasung awang thangba Indian Ocean da Russia amadi Iran gi naval forces na langi sajel pangthokre Nuclear ki matang da waris sanabana maram oirga United States ka umkhatnari ngai ki serekta langi sajel asi pangthokhibani Iran gi military source amana hai Joint Naval Drin adu da Iran gi regular army Islamic Revolutionary Guard Corps amasung Russian forces yauri hijack tawkhraba jahaz ama nauna khudum chanbagi sajel pangthokpaga loinana Iran gi Alban destroyer warship helicopter landing craft special forces amadi fast combat boat singna singda sokna balan gi matangda mapung phana sajen tawki zayol asigi angan basarukta IRGC na Strait of Hormuz ta lan gi sajel pangthokhiba loinana ising lambi punam matam kharagi oina thingjanki Karigumba lan soknarakpa tarbadi malem gi tongan mafam da thau amasung energy phanganbagi thabak toram sing apan ba pigani haiba utpa oina maru oina isingi lambi sing asi matam kharigi oina thingjan kibani MLA bungjagin balte laikhidre Englising ani kunga humdagi me ahumdagi horkhiba kanglup ani gi irang asigi marakta Miam gi mopta soktuna matam koina laikan naduna lakhiba thanlon asigi MLA bungjagil balte ngasi Gurugram gi Medanta Medicity Hospital da numidang weram laikhidre mahak kumja lising ani kungani thoida pangthokhiba Manipur Legislative Assembly gi mikhalda thanlon Assembly constituency dagi BJP gi mirep oina mai paklkhibani panba yabadi Churchanpur da lerakhiba MLA asigi hakchangi phibam sokchilakpadagi mahaki imung manungna Manipur leingakta laingbada mateng pangbina bahaijarakpadagi makhatana laingnaba haukiba February 3 ta Delhi gi damang Imphal thadokkhibani mahakna Imphal thadoklamdaida Imphal airport ta Chief Minister Yomnam Khamchan ga su unaramkhibani